Mayam Boham with the Kaliri Thagatchari, Nasi. Mayam from the Kutotum Thagatchari movie Sigima Mina, God, I with the greatest of all time. Movie C, Vijay Thelapatiki, quite ignorible movie. Aduga movie Sigi Wariba Matam the Karigumba, so equivalent Kivayopatarakusu, Mayam Nafigani Habo of Homasitam Jari. Movie Sigi Ahambasin Makta Aquin Overfangi say, Train Mayam the young Towi Mongs Overfangi, Matamasi, 2008 Matamni. Somna Kandana India Duna Special Anti-Terrorist Squad K Chief Wariba Rajib Menon Haribanova say Mahaki Lebakta Namtak Toba Amusung Lebak Putukai Bada Sarukia Misak Amani Haduna Equina TV Pau Ufafangi Mahaki Masama K Department Mina Mahapo Patabani Habasi Putokibani Aduga Mahana Makal Makaki Terrorist Kitavaki Amrum Satai Hadun Suhari Aduga 2611 the Tokiba I with the Mumbai Guitars Hotel da Etiktok Baduda Mahaki Kujaw Hadrusu, Aquina Pau Sid Ufafangi, Pau Si train another Tongliba, terroristing Aduna Su Taduna Leremi. Other India Gomen Mahapo Pana Vidamata, same Sadra Lena Krehaviki Pau Sisu, terroristing Aduna Taduna Leremi. Madurigi train Aduna Sumusumla Bomatamda, Ata Pachagamada, anti-terrorist squad Amawadiba, Ajena, Sniper Maparduna, train Adu Yen Laving Mong Sisu Aquin Ufafangi. Mahomadula helicopter da scientist amabu padra lay Mahomadula scientist aduna lakpagi maramdi Mahomadula uranium pudur lay Maramadura uranium madubo aseng parana tragana saying double check tawno bi damata pudur lakpani Dr. Adusu Mahomadura sumasum chapo matamaduda uranium madu check taw haduna check adu taholi uranium madu check taw matamda masigi uranium city saying double mali aduga karigumba masigi uranium asi aseng wina tragana saying double habisi khangi haibata ragadi Masigi uranium asi check tono without the Igi left unka Pudabia Hadun Hare. Wahiluta Matamda Mapam Maduda Anti-Terrorist Squad K Chief Waramba Rajib Menon Havidi Traitor to Wapam Madra Yaldun Lermi, Mao Tolotuna Scientists asi Asengulate Aduka Uranium City Asenguni Hadun Hare Adum Mapam Silla Lali Scientist City Masak Chain Storduna Mapam Masida Dr. Saraduna Gandhina Lali Hadun Hare Wahiluta Matana Mapam Madra Leri missing Aduna Gandhi no Winloin and Lamke, Gandhi Arabasi Yam Haitushin Tueva, Anti-Terrorist Squad K member Ramani, Mahana Mapomaduda, Mahaki Makomadu Hantore, Mahasi Mapomaduda, Sakamalola Duna Kivani, Adubo, Gandhi Habasi Kampati, Mahaki Makomadu Hantorotuna, Mapomadura no Winland Lake Kivani, Madudagi, Mapomadura missing Aduga Mahaka, Kutona Bahole, Asumusum Punare, Mahakso, Mahaki Hajasin Jaba, Mahaki Sarichara and Lutaruduna. Mapomadura Ladiba, terrorist in the Loina Lanting the Ray. Madidi Mapomadura Sunil Hariba, anti-terrorist squad K member of the Su helicopter Mathawadula K. Mapomadura Mahala, Michelle Aliba Mahaki teammates in the Wakanda without a Mahala helicopter to Thotra La Kivani. Madidi Mapomadura, Kalyan Hariba Makoki, member Musu Gari Thotralay, Aduga Mahala, Triangi Bogi sing at the bomb pit of Sandula Tamke. Sunil Nadi, uranium to Pudula, or Hadun Harakani Adubo, Gandhina di, Mahomasila Menanjawi, Mahapusu. I quite a father and another gonna have to oga, Tolaki had Harry. Matawusuna Mahomadura fit to keep a bomb sing at the Pokare. Gandhisum Mahomadura terroristing at the Samasam Lantina Dulay, Amazon, Mana, Menon Bupana with the Motasampo Tajaduda, Bomb Pokara Patagi, Melons Otoba Bogi and the Sanke, Matiki Mahomadura Kalyan Latuna, Mapusana with the Mutare, Asum Todana Mahaso, Maiga Chakarakane, Mahomadura Labor Pataki, Uranium Madubu Mahana, Mahomadudagi. Big amount of Tuna Managan the port and a tolle. Asum to a helicopter to the Kalyan Hana Kakaki, Matagidi, Mahomaduda, train to the Yauriba, bomb singer to Pokara Patagi, Gandhisu train to the Tuna helicopter to the Yale Tori to the most Chinduna Yaladuna helicopter to Gapuna Laki, Asum Toduna, Makoi mission say successfully had a Makoi Numidana party away. Numidana Makoi you Pundangaki. Matosuna Makoso, particular Matunda, Mayum the Hanaki, Mayum the Gandhina Halapo Matamadi. Mark in the Pina you Takpasi, Yam the Nangi Yam the Jay Hadina Mahakso, Makonga do you know those Haduna, a hinga to the human Changapo Matamadura day, Mahana May Hectanduna, Mahana Ontoropo Matam the Mahak in the Pito left in the Lembago with Urupa Matamda, Mark Yam Pakaki, Maramadura Mahakso, Mahak in the Pina, you take Hapsi Kandanaba, Mahak, Mapamadura Lady Bapambi, Mapaiduna, Mark want to win Haduna Changetawe Adubo, Mark toilet Mapamasi Kau Kituna top of the Seketa Wumatamadura, Mark in the Pina. Mahomadu only had a Mangon Harakatagi, Mark so, Haidanaba Muktura, washroom the Chunky, washroom the Changmo Matamda, Mahak Mapana Hydro Lady,
ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯌꯨ ꯊꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯨꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯔꯗꯨꯅ ꯃꯍꯥꯛ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯋꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯕ꯭ꯔꯁ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯉꯟꯇꯥꯅ ꯏꯔꯨꯖ ꯃꯥꯏꯊꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯁ꯭ꯀꯨꯜꯅ ꯄꯨꯡ 9ꯗ ꯆꯠꯀꯗꯕꯗꯨ ꯃꯍꯥꯛꯅ ꯄꯨꯡ 6:30ꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯕ ꯅꯦꯆꯔ ꯑꯃ ꯎꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯤ ꯇꯨꯝꯕ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯑꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯂꯣꯏꯅ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯃꯥꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯑꯣꯏꯅꯖꯅ ꯆꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯒ ꯃꯍꯥꯛꯀ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯊꯦꯡꯅ ꯌꯨ ꯉꯥꯎꯕ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯅꯪꯅ ꯍꯧꯗꯣꯛꯇꯨꯅ ꯑꯩꯕꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯙꯤꯀꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯔꯥꯙꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯜꯒꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯤꯅꯤꯙꯤꯕꯨꯁꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯃꯇꯝꯗ ꯌꯥꯎꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯕꯟ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯤꯙꯤ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯅꯤ ꯀꯗꯧꯔꯦ ꯁꯨꯅꯤꯜꯗꯤ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯊꯤꯟꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯁꯨꯅꯤꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯅꯤꯜꯗꯤ ꯉꯔꯥꯡꯒꯤ ꯍꯦꯡꯑꯣꯚꯔ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯊꯤꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯕꯟꯅ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯄꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛ ꯉꯔꯥꯡꯗꯤ ꯋꯥꯔꯛ ꯄ꯭ꯔꯦꯁꯔ ꯂꯩꯕꯒꯤ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯒꯥꯟꯙꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤ ꯅꯪꯁꯨ ꯌꯨ ꯊꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥ ꯊꯤꯟꯕ ꯉꯝꯃꯤ ꯃꯉꯣꯟꯗꯒꯤꯁꯨ ꯈꯔ ꯇꯝꯃꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯒꯥꯟꯙꯤꯗꯒꯤ ꯁꯨꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯑꯅꯨꯒꯤ ꯆꯦꯛꯑꯞ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨ ꯍꯥꯏꯔꯤꯕꯁꯤ ꯒꯥꯟꯙꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤꯅ ꯔꯥꯙꯤꯀꯥꯁꯨ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯆꯦꯛꯑꯞ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯌꯦꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯟꯙꯤꯗ ꯍꯥꯏꯔꯛꯏ ꯒꯥꯟꯙꯤꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕు ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯟꯕ ꯆꯠꯈꯤ ꯃꯈꯣꯏꯁꯤ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯁ꯭ꯀ꯭ꯋꯥꯗꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯇꯨꯔꯤꯖꯝꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯅꯤꯜꯗꯤ ꯍꯦꯡꯑꯣꯚꯔ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯆꯪꯉꯛꯏ ꯕꯣꯁ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯆ ꯈꯔ ꯑꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯍꯥꯡꯉꯛꯏ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨ ꯐꯖꯅ ꯍꯥꯡꯉꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯊꯥꯎꯒ ꯊꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩ ꯃꯗꯨꯗ ꯒꯥꯟꯙꯤꯅ ꯑꯗꯣꯝꯅ ꯄꯩꯁꯥ ꯀꯥꯏꯊꯣꯔꯛꯄꯗꯨꯗꯤ ꯃꯤꯁꯟꯗ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯑꯣꯐꯤꯁ ꯃꯦꯟꯇꯦꯅꯦꯟꯁꯀꯤꯗꯤ ꯑꯃꯠꯇ ꯄꯩꯁꯥ ꯊꯥꯗꯗꯕꯅꯤꯅ ꯃꯗꯨꯅ ꯉꯝꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯎ ꯂꯩꯅꯕ ꯄꯩꯁꯥ ꯐꯥꯎ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯆꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅ ꯅꯖꯤꯔ ꯀꯧꯏ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯀꯜꯌꯥꯅ ꯃꯁꯤꯗꯒꯤ ꯂꯤꯠꯁꯜꯂꯒ ꯑꯗꯨꯝ ꯆꯪꯉꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯤꯠꯁꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯉꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯕ꯭ꯔꯤꯐꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯩ ꯌꯨꯔꯦꯅꯤꯌꯝ ꯂꯧꯔꯒ ꯂꯥꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯥꯁ ꯇꯧꯍꯜꯂꯝꯗꯨꯅ ꯂꯥꯛꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯀꯦꯟꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯨꯔꯦꯅꯤꯌꯝ ꯂꯧꯕ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯟ ꯊꯦꯡꯅꯩ ꯃꯦꯅꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯟꯌꯥ ꯒꯣꯔꯃꯦꯟꯒꯤ ꯔꯤꯄꯣꯔꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯦ ꯃꯦꯅꯟꯁꯨ ꯌꯥꯎꯅ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯀꯜꯌꯥꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯁꯤꯟꯅꯈꯤ ꯌꯨꯔꯦꯅꯤꯌꯝꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯚꯥꯕꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯦꯟꯇꯔꯗ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯨꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯣꯃꯥꯔꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯟ ꯊꯦꯡꯅꯕꯒꯤ ꯑꯣꯃꯥꯔ ꯑꯃꯁꯨꯡ ꯃꯦꯅꯟꯕꯨ ꯄꯨꯟꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯦꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ
वा पुंबसी लोइना खंगनी हाइदुना हरे मद्र मखोई बॉसना शीघ्रब मी दुर करम इन्वेस्टिगेशन तौद्रिबने हाइदुना हरे अदुग माना गांधी तो ओंछलगा मथंगी ऑपरेशन असि थाइलैंड तौद्रिबने हाइदुना हरे हाइबदि मखोई मिशन असि थाइलैंड नि हाइदुना हरे पुंग 3 मखाइगी फ्लाइट बुक तौ हाइदुना हरे वहिलुता मतमदा ओरेन पुंग 4 मखाइदा अनुगी चेकअप लेनि हाइदुना हरे चेकअप लेतरगदि महार चचरग यंगजरुसनि नंगी लोसमम थोपो लोसलो हाइदुना महाके बॉस अदुना हरे सोमना कंदना अनुसु महाके नुपादु लाक्तबदगी मथंद चलदुना राधिकागी मनाते चेकअप तौरमी असुम चेकअप तौबु मतमदा अंगांग असि मसा मगु यामना फरी हाइदुना डॉक्टर अदुना अनुदा हाइके महान मथा साबि मोंग अदु उबु मतमदा कदौरे हाइदुना हंगबा मतमदा अइना मथा साइसे गांधीगी मथांदने हाइदुना हरे करिनो हाइदुना हंगबा मतमदा महाग असि हंदक मरक्ति हानगा मानदबा याम तौवे ममांग थक्तैसु खरदि तौरक्लबनि अदुबु अइना चिंगनदुना लाखिबनि मदुदा डॉक्टर अदुना हरे नंगसी प्रेगनेंसी मतंगी कंक्रीनेस ओरंगनी हाबिति सेनान तुरान खनबो ओरंगनी मसिदि अदुम तौनबनि हाइदुना हरे मदगिदि अनुना मदुगी वानतेदा अइना फोन तौबो मतमदसु चुच्चाना पाइखलक्ति हाइदुना हरे मसिदा अखोइना ममांग थक्कि सिन्नम उबा फंगी ममांग थक्ता गांधीना मिशन चंगी मतमदा महाना बिल्डिंग अमदा नपलदुना ग्लास कक्तुना मनुंगदा चंगे तौबो तंजादुदा अनुना फोन तौतुना इमुंग मनुंगी सिजिनबा ग्रोसरी लेरो हाइदुना हरे वहिरुता मतमदा सोमना कंददि गांधीदि यामना ngaklibani मिशन मनुंग अदुदा हवाई चंवाई लेरो हाइबि वहिरुता मतमदा महासो महाकी नपीददि खंगनबा यादबनिना हाइरो हाइरो हाइदुना महाकी ममानबा सुनिल अदुदा हवाई चंवाई अदु करिके लेगदबनो हाइदुना इहले ममानबदुनासु चिनी वालिब्रा चिनी पाम्ब्रा हंग हाइदुना हाइजले वहिरुता मतमदा सोमना कंदा सु यामना लुबा थबा अमा तौरगा महासु महाकी नपीगी वादु याउसलकपदुदा हाइपे सौरबना येंगे मदगिदि महासु उपाय लेत्रबनिना चिनी पाम्ब्रा न हंगबा मतमदा चिनीदि यामना लेरे हाइदुना महाकी नपीदुना खुमाई मदगिदि बिल्डिंग अदुदगी नुपी अमा थोले नुपी अदुना महाकु कनानो हाइदुना कोइलाउ लौबगी मखोल अदु ताबा मतमदा मफम अदु लेरिबा नुपी अदु कनानो हाइदुना हंगबा तंजादुना महाना फोन अदु कथले मतो असुमना महाना नुपी अमा कोइरबरा हाइदुना चिंगनखि मदगिदि अतोबा थौदो अमदना मी कयामरुमु महाना हालबा मतुंगदा इंट्रोगेशन तौरिङै तंजादुदा हाइबदि नुपा अदुगी मयादा नोमैना नमदुना लेरिङै तंजादुदा कदौरिबनु नंगना फोन गंता पाखत्रिबदि हाइदुना हंगे काले फोन पायोनी माकी मयादा हापना थमगा करमना ngang हाइदुना हरे वहिलुता मतमदा करिनो हापिदो हाइदुना हंगे मसिदा खंदरिबसि मयामसे भाव ताबिरो नुपी उनरिबनि हाइदुना माना खंजरमी मदुगा हलक्तुना माना एक्सप्लेनेशन पीबा मतमदा नंगना सिरान तुरन ताबगिनि हाइदुना गांधीना मंगोन हारमी मदगिदि वारी असि राधिका अमसुंग अनु मखोइनि वारी सानतुना थोलपै तंजादुदा अनुना हरे अइना मंगोदा एक्सप्लेनेशन हंगबा मतमदा माना अइबोलना बिरामी माना तौरिबसे यानिंगदि हाइदुना हरे मदुदा डॉक्टर अदुना हरलिबासे गांधीना अदुना तगदब नते अदुगा अइगे नुपाना करिगुम्बा कारण तारगदि मखौरि चरम मेलगा करि तौरिनो हाइदुना हंगदमनि हाइदुना हरे असुम तौदुना अनुसु मयुमदा हलेपो मतमदा महाना गांधीबु ngaiduna ले गांधी सु पकड़ पकड़ना चंगकपनि मदगिदि महाना नंग क्लिनिक चलुरब्रा हाइदुना हंगे मदुदा चलुरे हाइदुना खुमै ngana numida nang kara chaluge haiduna hapu mathamda sunilgi mayumda leithore maramaduna numidang do khar su takchalubadagi ai mafam adur ahing le ge haduna le abani haduna hare wahiluta matamda mahakini pietuna kalyanda mu phone tawe kalyanda phone tawu matamda ngarang di ma aigi nakta lei haduna phone aduda mahana oidaba ngapadu speaker thadoklabani na madudagi de gandhi su upai litrabani na ai wa du soire ngarang gandhi gi mayumdagi kalyan ai bulau bulakpani aduga kalyan hoide lekpani haduna hare तसिन हरब मतमदा गांधी बु कन बेदमता ममाना बदुन होनखिबनी मदगिदि सुनिलदा मु फोन तवे सुनिल फोन तोरप मतमदा ngarang hin गांधी करा दिलै हेदन हबो मतमदा खोइदा लै मा याम फजन तुमबनी तुमबदुदा आइसो हौदोपन वाइतदना हौदोक्त्रबनी हादन हरे सुनिल हरलिबो बहम सिंगल सोमला कंददि लाउडस्पीकर थादोक्लिबनीना गांधी सु लोइना ताइ अमसुंग गांधी नग लोरिदना हादन खंजखि तसिन हरब मतमदा ममानब सिंग अदु महान ममंग थक्तगी फोन तोरप मतमदा सुमना खुमु हादुना लोइना हाइकिबदगी मखोइना सुमना खुमुखिबनी मदगिदि तंजादुदा सुनिलना फोन तौरिबदु कनानो कल्याण नत्रगना सुनिलना हाइदुना हंगे मदगी लाउडस्पीकर थमु हाइदुना लाउडस्पीकर दा फोन अदु थमलदुना पाखले मदगिदि सुनिलना हरगलिबासे इते मन फोन तौअम्बनी अदुगा नंगबो आइना फजना कनबिखरबनी हाइदुना हरे वहिलुता मतम सोमना कंदा अनुना नसाइदगी गांधी दो अखो युमदा लै इबानी फमिलदुना वाइ सन्दरिबनी हाइदुना हरे अनुगी वफम अदु ताबा मतमदा सोमना कंददि सुनिल सु फारबनी हाइबसे खंखे मरमदुना मकोइ मयमदा कल्याण अमसुंग सुनिल बोलाओ हाइदुना कौखे गांधी सुनिल कल्याण मकोइ हम पुन्ना लेमिनदुना लेखि मदुदगी अनुना हरे नकोइना खोदा ओइदबा सिंगामना nganglibसे करिगिरो कल्याण अमसुंग सुनिल दा महाना मोनचलदुना हरे नकोइ अनिसिबो आइना तामो हाइदुना हाइबसे मसिंग थिंगमरो अदुगा नकोइगिना चनुपि मदा असमना तौतारगति नकोइ यानिंगदरा हाइदुना हरे मदुदा
ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯀꯜꯌꯥꯟꯅ ꯒꯥꯟꯙꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅꯤ ꯆꯪꯉ ꯉꯥꯡꯁꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯅꯨꯅ ꯑꯃꯨꯛ ꯀꯞꯂꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤꯕꯨ ꯅꯈꯣꯏꯅ ꯀꯃꯥꯏꯅ ꯌꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯅꯥꯅꯕꯨ ꯆꯤꯡꯅꯔꯣꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯆꯪꯁꯤꯜꯂꯨꯔꯒꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ ꯀꯔꯝꯕ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯁꯤ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯁꯨ ꯑꯩꯈꯣꯏ ꯁꯦꯠꯇ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁ ꯁ꯭ꯀꯣꯔꯗ ꯊꯕꯛ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯒꯥꯟꯙꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯕꯅꯤ ꯇꯧꯕꯇꯕꯨ ꯒꯥꯟꯙꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅꯗꯤ ꯐꯥꯒꯤ ꯇꯧꯔꯅꯤ ꯈꯜꯂꯗꯨꯅ ꯑꯃꯠꯇ ꯊꯥꯖꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯒꯥꯟꯙꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯑꯃꯠꯇ ꯊꯥꯖꯗꯦ ꯅꯍꯥꯟ ꯅꯪ ꯄꯥꯁꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯁꯄꯣꯔꯠ ꯂꯧꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯥꯟꯙꯤꯁꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯗꯨꯅ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯈꯣꯏ ꯅꯄꯥꯅ ꯑꯩ ꯎꯔꯤꯕꯗꯨ ꯆꯪꯕꯗ ꯎꯔꯤꯕ꯭ꯔꯥ ꯊꯣꯛꯄꯗ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯂꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯡꯅꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯁꯦꯀꯦꯟ ꯍꯅꯤꯃꯨꯟ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯄꯨꯡꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯏꯂꯦꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯁꯄꯣꯔꯠ ꯂꯧꯕ ꯆꯠꯄꯅꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯔꯄ꯭ꯔꯥꯏꯖꯀꯥꯁꯤ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯁꯟꯗ ꯄꯨꯕ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯄꯨꯕ ꯄꯥꯝꯈꯤꯕꯅꯤ ꯁꯦꯀꯦꯟ ꯍꯅꯤꯃꯨꯟ ꯍꯥꯏꯖꯜꯂꯗꯨꯅ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯃꯤꯁꯟꯗꯕꯨ ꯀꯅꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯆꯠꯅꯕꯒꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨ ꯒꯥꯟꯙꯤꯅ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯞꯂꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯪ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯁꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯃꯥꯏꯅ ꯄꯨꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏ ꯕꯣꯁ ꯑꯗꯨꯗꯤ ꯑꯩ ꯉꯥꯡꯗꯨꯅꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯕꯣꯁ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥ ꯊꯛꯄ ꯂꯥꯏꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯜꯌꯥꯟ ꯑꯃꯁꯨꯡ ꯁꯨꯅꯤꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯒꯥꯟꯙꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯥꯏꯂꯦꯟ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯊꯥꯏꯂꯦꯟꯗ ꯂꯥꯛꯏ ꯊꯥꯏꯂꯦꯟꯗ ꯂꯥꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯁꯨ ꯄꯣꯔꯛꯇ ꯌꯥꯗꯕꯒꯤ ꯃꯍꯥꯛꯅ ꯊꯥꯏꯂꯦꯟꯗ ꯄꯣꯔꯛꯈꯤꯕꯅꯤ ꯊꯥꯏꯂꯦꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯕꯨ ꯃꯐꯝ ꯀꯌꯥ ꯃꯔꯨꯝꯗ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯔꯣꯃꯥꯟꯁ ꯇꯧꯅꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯎꯅꯣ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯍꯣꯞ ꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯕꯤꯜꯗꯤꯡ ꯑꯃꯗ ꯂꯥꯛꯏ ꯕꯤꯜꯗꯤꯡ ꯑꯗꯨ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯃꯤ ꯀꯌꯥꯃꯔꯨꯝꯗ ꯇꯤꯟꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯗꯨꯅ ꯂꯩ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯦꯇꯥ ꯈꯔ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯜꯌꯥꯟ ꯑꯃꯁꯨꯡ ꯒꯥꯟꯙꯤ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯌꯥꯝꯅ ꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯛꯁꯦꯗꯣꯒ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤ ꯗꯦꯇꯥ ꯂꯩꯔꯤꯕ ꯁꯔꯚꯔ ꯑꯗꯨꯒꯤ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯏ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯜꯌꯥꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯗꯨ ꯒꯥꯟꯙꯤꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯔꯚꯔ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯎꯠꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯃꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯕꯨ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯁꯔꯚꯔ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯔꯚꯔ ꯔꯨꯝ ꯑꯗꯨꯗ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯁꯇ ꯂꯣꯏꯅ ꯊꯥꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯜꯌꯥꯟꯁꯨ ꯃꯤ ꯊꯣꯝꯖꯤꯟꯈꯤꯕꯗꯨ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯁꯨ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯅꯪ ꯀꯔꯣꯝꯗ ꯊꯣꯛꯂꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯕꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯂꯥꯟ ꯕꯤꯗ ꯅꯠꯇꯦ ꯖꯦꯠ ꯐꯥꯎꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯦꯔꯥꯁꯨꯠ ꯑꯃ ꯂꯤꯁꯤꯜꯂꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯀꯜꯌꯥꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯕꯣꯁꯀ ꯂꯣꯏꯅꯅ ꯃꯤꯁꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯛꯂꯛꯈꯤ ꯒꯥꯟꯙꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯕ ꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯍꯟꯗꯛ ꯄꯣꯛꯇꯣꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅꯗꯤ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗ ꯀꯅꯥꯅꯣꯝꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯁꯧ ꯂꯥꯡꯉꯤꯒꯤ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯨꯗꯒꯤ ꯃꯤ ꯊꯣꯛꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯞꯊꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯒꯥꯟꯙꯤꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯍꯥꯏꯕꯗꯤ
ꯃꯈꯣꯏꯅ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯍꯨꯔꯥꯟꯗꯨꯅ ꯗꯦꯇꯥ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯦꯛꯁꯤ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯦꯛꯁꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯆꯪꯈꯤ ꯀꯩꯊꯦꯜꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯛ ꯀꯪꯂꯕꯅꯤꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏꯉꯩ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯜꯌꯥꯟꯁꯨ ꯂꯩ ꯀꯜꯌꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯀꯜꯌꯥꯟꯅ ꯑꯅꯨꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯨꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯇꯣꯡꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯅ ꯅꯪ ꯑꯁꯤ ꯁꯦꯠꯇ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯥꯟꯙꯤꯅ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯅꯨꯅ ꯌꯥꯈꯤꯗꯦ ꯍꯣꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯊꯕꯛ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯅꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯎꯅꯕ ꯆꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯊꯥ ꯐꯥꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯄꯨꯁꯤꯟꯈꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯀꯟꯁꯦꯟ ꯐꯣꯝꯗ ꯁꯣꯏ ꯇꯧꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯕꯨ ꯀꯧꯏ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯋꯥꯔꯦ ꯈꯣꯡ ꯆꯣꯛꯊꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯍꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯝ ꯑꯗꯨ ꯁꯥꯏꯟ ꯇꯧꯕ ꯆꯪꯈꯤ ꯒꯥꯟꯙꯤꯅ ꯐꯣꯝ ꯑꯗꯨ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤꯗꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯏꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯉꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯟꯁꯦꯟ ꯐꯣꯝ ꯁꯥꯏꯟ ꯇꯧꯕ ꯆꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯖꯩ ꯃꯗꯨꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛꯄꯨ ꯍꯧꯒꯠꯅꯔꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯇꯨꯅ ꯄꯨꯡꯀꯥ ꯀꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯕꯦꯒ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯁꯥꯟꯅꯔꯝꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯁꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯄꯣꯛꯂꯕꯅꯤ ꯅꯈꯣꯏ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯤꯕꯟꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯟꯙꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯆꯥꯅꯨꯄꯥ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯀꯞꯄꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯇꯧꯒꯅꯨ ꯑꯩ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯒꯥꯟꯙꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯧꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯅꯥꯏꯗ ꯂꯩ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤ ꯊꯥꯏꯂꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯍꯤ 13 ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯖꯅ ꯁꯦꯟꯅꯗꯕꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯜꯍꯟꯈꯤꯕꯒꯤ ꯃꯍꯥꯛꯀ ꯁꯥꯎꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯈꯤꯗꯦ ꯃꯆꯥꯅꯨꯄꯤꯒ ꯃꯃꯥꯒꯅ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟꯅ ꯂꯩ ꯑꯃꯁꯨꯡ ꯒꯥꯟꯙꯤꯅ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟꯅ ꯂꯩ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯟꯙꯤꯒꯤ ꯃꯁꯦꯟꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯦꯇꯔꯤꯡꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯗ ꯐꯣꯟ ꯇꯧ ꯑꯗꯨꯒ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯍꯜꯂꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯒꯥꯟꯙꯤꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯛꯀꯗꯕ ꯆꯂꯥꯟ ꯑꯗꯨ ꯀꯧ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯆꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯚꯥꯏ ꯑꯗꯨꯕꯨ ꯇꯤꯌꯔ ꯀꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯒꯥꯟꯙꯤꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯗ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯇꯧꯏ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯠꯇꯒꯤ ꯑꯣꯐꯤꯁ ꯖꯣꯕꯇ ꯑꯣꯏꯅ ꯑꯣꯟꯊꯔꯦ ꯍꯥꯏꯕꯗꯤ ꯐꯤꯜꯗ ꯋꯥꯔꯛ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯃꯥꯅ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁ꯭ꯔꯤꯅꯤꯙꯤꯒꯤ ꯕꯥꯔꯗꯦ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯒꯤꯐ ꯂꯩꯕ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔꯗꯦꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯕꯥꯔꯗꯦ ꯑꯗꯨ ꯅꯪ ꯅꯃꯥꯒ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯆꯠꯇꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯅ ꯏꯃꯥꯒ ꯕꯕꯥꯒ ꯌꯥꯎꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯟꯁꯇꯥꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯉꯔꯥꯡ ꯑꯩꯅ ꯍꯥꯡꯗꯨꯅ ꯌꯦꯡꯕꯅꯤ ꯀꯅꯥ ꯃꯔꯨ ꯑꯣꯏꯒꯦꯅ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯇꯝꯃꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯄꯣꯠꯇꯨꯕꯨ ꯀꯩꯗꯧꯕ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯏ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯅꯪ ꯆꯍꯤ 19 ꯐꯥꯗ꯭ꯔꯤ ꯆꯍꯤ 10 ꯇꯛꯄ ꯉꯥꯏꯔꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯏꯔꯦ ꯑꯦꯌꯔꯄꯣꯔꯠꯇ ꯃꯍꯥꯛ ꯏꯃꯤꯒ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ ꯃꯍꯥꯛ ꯁꯦꯠꯇꯒꯤ ꯄꯣꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯅꯖꯤꯔꯁꯨ ꯂꯥꯛꯏ ꯅꯖꯤꯔ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯃꯇꯝꯗ ꯒꯥꯟꯙꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯅꯪꯁꯨ ꯂꯥꯛꯇꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯔꯦꯟ ꯕꯥꯔꯗꯦ ꯃꯐꯝ ꯑꯗꯨꯗ ꯄꯦꯛ ꯃꯆꯥ ꯑꯃꯃꯝ ꯊꯥꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯔꯤꯅꯤꯙꯤꯒꯤ ꯕꯥꯔꯗꯦ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯂꯣꯏꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯁꯤ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯕꯤꯔꯌꯥꯅꯤꯗꯨꯕꯨ ꯁꯤꯊꯔꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯙꯣꯅꯤ ꯐꯥꯎꯕ ꯄꯥꯝꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯖꯤꯕꯤꯇꯥꯁꯨ ꯂꯥꯛꯏ ꯖꯤꯕꯤꯇꯥꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯑꯩꯈꯣꯏ ꯃꯃꯥꯁꯤ ꯉꯥꯛꯇꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯛꯄꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯈꯔꯒ ꯂꯩꯊꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯥꯟꯙꯤꯁꯨ ꯐꯔꯦ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯐꯤꯜ ꯋꯥꯔꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯡꯊꯛꯇ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯀꯣꯟꯅꯗꯨꯅ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯐꯤꯁ ꯖꯣꯕ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯖꯤꯕꯤꯇꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯐꯥꯎꯕꯗꯤ ꯑꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯜꯌꯥꯅ ꯃꯣꯁꯀꯣꯗ ꯍꯟꯗꯛ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯋꯥ ꯑꯃ ꯉꯥꯡꯉꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯗꯒꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤ ꯑꯃ ꯍꯥꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯦꯝꯕꯦꯁꯤ ꯍꯥꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯣꯏꯅ ꯄꯥꯏꯔꯣ ꯅꯪꯅ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯥꯟꯙꯤꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯥꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯐꯝ ꯑꯗꯨꯁꯨ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯊꯕꯛꯅꯤ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯇꯧꯔꯤꯕꯁꯤꯁꯨ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯊꯕꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯁꯟꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯍꯜꯂꯒꯅꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯕꯛ ꯇꯝꯕꯤꯔꯝꯃꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯕꯥꯏ ꯑꯗꯨꯅꯁꯨ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯛꯄ ꯍꯦꯟꯃꯟꯕꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯁꯀꯣꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯃꯣꯁꯀꯣ ꯍꯥꯏꯔꯤꯕꯁꯤ ꯔꯁꯤꯌꯥꯗ ꯂꯩꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯁꯨ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯑꯦꯝꯕꯦꯁꯤꯒꯤ ꯃꯤ ꯑꯃꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯝꯕꯦꯁꯤꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯟꯅꯕꯗꯒꯤ ꯑꯦꯝꯕꯦꯁꯤ ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯦꯝꯕꯦꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯦꯝꯕꯦꯁꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯉꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯖꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯒꯥꯟꯙꯤꯁꯨ ꯃꯃꯥꯡꯊꯛꯇ ꯁꯦꯗ ꯊꯕꯛ ꯇꯧꯔꯛꯄꯅꯤꯅ ꯁꯔꯤꯠ ꯁꯔꯥ ꯍꯩꯕꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤ ꯑꯃꯒꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤ ꯃꯤ ꯑꯗꯨꯒꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯣꯁꯀꯣꯗ ꯂꯩꯕ ꯔꯁꯤꯌꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯍꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯏ ꯅꯍꯥ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯌꯥꯡꯉꯤ ꯃꯍꯥꯛꯀ ꯒꯥꯟꯙꯤꯒ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯍꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ
ꯃꯍꯥꯛꯀ ꯃꯁꯛ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯗꯨꯒꯤꯗꯤ ꯅꯍꯥ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯌꯥꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯒꯥꯟꯙꯤꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯀꯥꯔ ꯑꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ꯫ ꯑꯦꯝꯕꯦꯁꯤꯗ ꯊꯦꯡꯅꯈꯤꯕ ꯅꯍꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯆꯥꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯅꯤꯜ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯁꯨꯅꯤꯜꯗ ꯍꯥꯏꯔꯦ, ꯉꯁꯥꯏ ꯄ꯭ꯔꯣꯇꯦꯁꯇꯔ ꯀꯌꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯩ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯖꯤꯕꯟ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯕꯨ ꯍꯜꯂꯛꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯁꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯁꯨꯅꯤꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯝꯕꯦꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯑꯦꯝꯕꯦꯁꯤꯒꯤ ꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯍꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯦꯝꯕꯦꯁꯤꯒꯤ ꯃꯤꯗꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯒꯥꯟꯙꯤꯅ ꯅꯍꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯖꯤꯕꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯤꯕꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯒꯥꯟꯙꯤꯗ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯕꯕꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯥꯟꯙꯤꯁꯨ ꯃꯍꯥꯛꯅ ꯌꯥꯜꯂꯛꯈꯤꯕ ꯈꯥꯎ ꯑꯗꯨ ꯊꯥꯗꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯟꯖꯤꯟ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯑꯩꯅꯗꯤ ꯅꯪ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯂꯤꯁꯤꯡꯂꯛ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯊꯤꯗꯨꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟꯒꯩ ꯀꯔꯥꯏ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤꯁꯦ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯦꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯄꯥ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯅꯊꯟꯗ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯦꯝꯕꯦꯁꯤꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯦꯖꯦꯜ ꯒꯦꯡꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯦꯝꯕꯦꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯐꯦꯖꯦꯜ ꯀꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯄ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯦꯖꯦꯜꯅ ꯁ꯭ꯅꯥꯏꯄꯔ ꯇꯧꯔꯒ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯑꯃꯠꯇ ꯄꯥꯟꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯏꯀꯔꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯗꯁꯕꯤꯟ ꯑꯆꯧꯕ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯕꯥꯏꯛ ꯑꯃꯕꯨ ꯇꯨꯍꯟꯈꯤ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯕꯥꯏꯀꯔ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯟꯈꯤ ꯑꯃꯁꯨꯡ ꯒꯥꯟꯙꯤꯅ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯅꯣꯡꯃꯩ ꯍꯜꯂꯗꯨꯅ ꯀꯌꯥꯔꯛ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯒꯦꯡꯁꯇꯔ ꯈꯔꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯨꯅꯤꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯑꯃ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯈꯥꯝꯂꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯍꯥꯛ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯌꯦꯠꯂꯣꯝꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯇ꯭ꯔꯛ ꯑꯃ ꯂꯩꯔꯤꯗꯣ, ꯃꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯇ꯭ꯔꯛ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯀꯟꯖꯍꯧꯏ ꯑꯃꯁꯨꯡ ꯕꯥꯏꯀꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜꯅ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯏ꯫ ꯃꯃꯥ ꯑꯗꯨꯅ ꯍꯦꯛ ꯊꯣꯡ ꯍꯥꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯃꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯈꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯊꯦꯝꯖꯈꯤ꯫ ꯃꯆꯟꯅꯨꯄꯤꯁꯨ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯃꯕꯨꯡ ꯂꯥꯛꯄꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯀꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯐꯦꯃꯤꯂꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯌꯨꯅꯥꯏꯠ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯝꯗꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯝꯗꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯐꯣꯇꯣ ꯀꯌꯥꯃꯔꯨꯝ ꯃꯕꯨꯡ ꯑꯗꯨ ꯎꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯖꯤꯕꯟꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯖꯤꯕꯟꯅ ꯃꯄꯥꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯟꯙꯤꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯎꯗꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯍꯧꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜ ꯍꯣꯏ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯤꯙꯤꯁꯨ ꯂꯥꯛꯏ꯫ ꯁ꯭ꯔꯤꯅꯤꯙꯤ ꯑꯃꯁꯨꯡ ꯖꯤꯕꯟ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯅꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯔꯤꯅꯤꯙꯤꯅ ꯖꯤꯕꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯔꯤꯅꯤꯙꯤ ꯑꯃꯁꯨꯡ ꯖꯤꯕꯟ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯤ ꯅꯣꯡꯃꯗꯤ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯗꯨ ꯀꯥꯔ ꯃꯅꯨꯡꯗ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯒꯥꯟꯙꯤꯅ ꯍꯥꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯀꯥꯏꯅꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯅꯖꯤꯔꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯦ, ꯆꯦꯟꯅꯥꯏꯗ ꯂꯩꯔꯦ, ꯑꯩꯒ ꯌꯥꯝꯅ ꯊꯨꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯟꯙꯤꯗ ꯍꯥꯏꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗꯨ ꯊꯝꯃꯝꯗꯨꯅ ꯅꯖꯤꯔꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯅꯖꯤꯔꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯏꯊꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯅꯖꯤꯔ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯍꯦꯜꯃꯦꯠ ꯎꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯖꯤꯔ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯖꯤꯔꯅ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯅꯖꯤꯔꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯁꯠꯇꯣꯛꯂꯗꯨꯅ ꯒꯥꯟꯙꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪ ꯀꯗꯥꯏꯗ ꯂꯩ, ꯕꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯁꯨ ꯌꯥꯝꯅ ꯆꯝꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯜꯃꯦꯠ ꯎꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯗ ꯕꯥꯏꯛ ꯊꯧꯖꯤꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯃꯦꯇ꯭ꯔꯣꯗ ꯂꯥꯎꯔꯛꯄ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯁꯤ ꯃꯦꯇ꯭ꯔꯣꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯦꯇ꯭ꯔꯣ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯦꯇ꯭ꯔꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯀꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯧꯕꯇꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯇ꯭ꯔꯣꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯋꯥꯡꯕ ꯑꯃꯗ ꯊꯧꯒꯠꯂꯗꯨꯅ ꯃꯦꯇ꯭ꯔꯣꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯅꯖꯤꯔꯅꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯂꯣꯏꯅ ꯊꯣꯛꯅꯈꯤ꯫ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯅꯖꯤꯔ ꯃꯈꯣꯏ ꯑꯅꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤꯁꯨ ꯂꯥꯛꯈꯤ꯫ ꯒꯥꯟꯙꯤꯅ ꯅꯖꯤꯔꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯒꯥꯟꯙꯤꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯡꯕꯅꯤꯅ ꯒꯥꯟꯙꯤꯕꯨ ꯑꯁꯨꯝ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯒꯥꯟꯙꯤꯅ ꯑꯃꯨꯛ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯔꯛꯏ꯫ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯁꯨ ꯅꯥꯟꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯗꯨꯅ ꯅꯍꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯏ꯫ ꯅꯍꯥ ꯑꯗꯨꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯍꯥ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯉꯣ ꯑꯗꯨꯒ ꯐꯨꯅꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯒꯥꯟꯙꯤꯅ ꯂꯥꯛꯆꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯒꯥꯟꯙꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ꯫ ꯒꯥꯟꯙꯤꯗ ꯃꯍꯥꯛꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯗꯨꯅ ꯒꯥꯟꯙꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯅꯖꯤꯔꯒꯤ ꯃꯉꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯅꯖꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯏ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯇꯧꯕꯇꯕꯨ ꯕꯣꯁ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯆꯠꯍꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯒꯥꯟꯙꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯕꯟꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯌꯦꯜꯂꯣ ꯃꯆꯨ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯃꯤꯛꯁ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯒꯥꯟꯙꯤꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯕꯟꯁꯨ ꯂꯥꯛꯏ꯫ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫
ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁꯄꯨ ꯍꯥꯠꯇꯨꯅ ꯆꯠꯈꯤꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ ꯆꯦꯟꯅꯥꯏꯗ ꯅꯖꯤꯔꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯗꯦꯇꯥ ꯈꯔ ꯃꯍꯥꯛꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯗꯨꯅ ꯆꯦꯟꯅꯥꯏꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯥꯊꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯕꯟꯅ ꯃꯍꯥꯛꯀꯤ ꯍꯦꯗꯐꯣꯟ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯁꯦꯠꯇ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯅꯣꯡꯁꯥ ꯑꯁꯤꯅ ꯅꯣꯡꯁꯥꯗ ꯃꯣꯏꯗꯨꯅ ꯂꯩꯕꯅꯤ ꯖꯪꯒꯜꯗꯤ ꯍꯣꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯗꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀ꯭ꯋꯥꯠꯇ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯕꯟꯁꯨ ꯅꯪꯅ ꯁ꯭ꯀ꯭ꯋꯥꯠꯇ ꯆꯪꯉꯛꯄꯗꯨꯅꯤꯅꯦ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯕꯁꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ